ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯇꯣꯝꯕꯤ ꯁꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗ ꯁꯦꯟ ꯀꯌꯥ ꯑꯃ ꯁꯥꯡꯗꯣꯛꯂꯒ ꯁꯦꯟꯗꯣꯏ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥ ꯃꯤꯌꯥꯝꯅ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯇꯣꯝꯕꯤ ꯁꯅꯥ ꯃꯆꯤꯡ ꯀꯌꯥ ꯐꯠꯇꯦ꯫ ꯃꯥꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯄꯗ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯁꯦꯟꯗꯣꯏ ꯑꯗꯨꯒ ꯆꯥꯅꯕ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯄꯨꯔꯛꯏ꯫ ꯃꯌꯥꯝꯅ ꯄꯣꯠꯂꯥꯛꯄꯤ ꯂꯩꯁꯥꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯇꯣꯝꯕꯤ ꯁꯅꯥ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯏꯅꯦ, ꯑꯩ ꯂꯥꯛꯏꯌꯦ, ꯀꯔꯥꯏ ꯁꯦꯟꯗꯣꯏꯗꯨ ꯄꯤꯔꯛꯑꯣ." ꯁꯅꯥꯔꯩꯅ "ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯁꯅꯥ, ꯏꯅꯦꯒꯤꯗꯤ ꯃꯌꯥꯝ ꯈꯣꯝꯕ ꯂꯣꯏꯔꯒ ꯆꯪꯕꯤꯔꯛꯑꯣ꯫ ꯏꯅꯦꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯈꯨꯂꯥꯡꯈꯥꯡ ꯑꯃꯠꯇ ꯀꯧꯗ꯭ꯔꯤ." "ꯀꯔꯤꯅꯣ ꯏꯅꯦ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯏꯅꯦꯅ ꯀꯩꯊꯦꯜ ꯊꯧꯔꯛꯂꯤꯕ ꯑꯁꯤꯅ ꯑꯌꯨꯛꯇꯒꯤ. ꯁꯤꯗꯕꯨ ꯈꯨꯂꯥꯡꯈꯥꯡ ꯑꯃꯠꯇ ꯀꯧꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯏꯅꯦ ꯑꯍꯟ ꯊꯪꯗ ꯆꯤꯟꯊꯤꯕꯤꯔꯛꯀꯅꯨ." "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯃꯤꯅ ꯈꯨꯂꯥꯡꯈꯥꯡ ꯀꯧꯗ꯭ꯔꯤ ꯍꯥꯏꯔꯕꯗꯤ ꯀꯧꯗ꯭ꯔꯤꯗꯅ. ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩ ꯏꯕꯦꯝꯃꯅ ꯍꯥꯏꯕꯒ ꯁꯠ ꯄꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯏꯕꯦꯝꯃꯅ ꯁꯦꯠꯇꯅ ꯂꯧꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯃꯤꯒꯤ ꯁꯦꯟ ꯂꯧꯔꯕꯗꯤ ꯁꯦꯟꯗꯣꯏ ꯄꯤꯒꯗꯕꯅꯦ. ꯁꯦꯟ ꯂꯧꯈ꯭ꯔꯒ ꯁꯦꯟꯗꯣꯏ ꯃꯔꯦꯞ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯁꯦꯟ ꯂꯧꯕꯤꯔꯤꯕꯅꯣ? ꯂꯧꯗ꯭ꯔꯕꯁꯨ ꯇꯣꯛꯄ ꯌꯥꯗ꯭ꯔꯣ? ꯉꯁꯤꯅꯦ ꯏꯅꯦꯒꯤ ꯁꯦꯟꯗꯣꯏ ꯄꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ." "ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯁꯅꯥ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯕ ꯂꯣꯟꯁꯦ ꯃꯤꯔꯝꯒꯤ ꯂꯣꯟ ꯅꯠꯇꯦ, ꯏꯌꯦꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯦ. ꯏꯕꯦꯝꯃꯅ ꯑꯇꯣꯞꯄꯒꯤ ꯁꯦꯟ ꯂꯧꯔꯨꯔꯒ ꯂꯣꯏꯔꯛꯄꯗ ꯑꯩꯒꯤꯁꯦ ꯄꯤꯔꯒꯦ ꯍꯥꯏꯕꯅꯤ. ꯃꯁꯤꯗꯩꯁꯤꯗ ꯑꯅꯝ ꯀꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯄꯤꯗꯧꯕ ꯂꯩꯔꯕꯗꯤ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯁꯦ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯏꯅꯦꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯣ? ꯃꯇꯝ ꯀꯨꯏꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯩꯔꯛꯂꯕ ꯏꯅꯦꯕꯨ ꯂꯝꯕꯤꯁꯦ ꯈꯪꯗ꯭ꯔꯣ? ꯁꯣꯝꯗꯒꯤ ꯆꯠꯂꯒ ꯑꯁꯣꯝꯗ ꯆꯠꯈꯤꯗꯧꯔꯤꯕꯅꯦ. ꯑꯁꯣꯝꯗ ꯆꯠꯂꯨꯔꯒ ꯑꯩꯁꯦ ꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯧꯔꯤꯔꯕ ꯏꯅꯦꯒꯤ ꯋꯥꯁꯦ? ꯁꯦꯟꯗꯣꯏ ꯈꯣꯝꯕꯤ ꯍꯥꯏꯁꯤꯗꯤ ꯈꯔ ꯆꯠꯄ ꯇꯥꯔꯦ. ꯑꯩ ꯍꯧꯖꯤꯛ ꯉꯝꯈꯤꯔꯣꯏ, ꯍꯣꯔꯦꯟ ꯂꯥꯛꯎ." ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯃꯥꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯌꯣꯟꯅꯕ ꯃꯤ ꯀꯧꯁꯤꯟꯗꯨꯅ ꯂꯩ꯫ ꯇꯣꯝꯕꯤ ꯁꯅꯥ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯁꯅꯥꯔꯩꯅ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩ ꯑꯇꯥꯡꯕꯁꯤꯡ ꯑꯗꯨ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯈꯥꯎ ꯑꯃꯗ ꯊꯨꯅ ꯍꯥꯞꯆꯤꯜꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯁꯅꯥꯔꯩꯅ ꯂꯥꯎꯔꯒ ꯇꯣꯝꯕꯤ ꯁꯅꯥꯗ ꯍꯥꯏ ꯄꯣꯠꯂꯥꯛꯄꯤ! ꯀꯔꯤꯅꯣ ꯅꯪꯅ ꯄꯣꯠꯁꯤꯡꯗꯨ ꯄꯨꯔꯤꯕꯗꯨꯕꯣ? ꯍꯥ? ꯄꯣꯠꯁꯤꯡ ꯑꯁꯦ ꯄꯤꯔꯝꯃꯣ ꯍꯥꯏꯔꯗꯤ ꯁꯦꯟꯗꯣ ꯁꯠ ꯄꯤꯔꯛꯑꯣ. ꯅꯠꯇ꯭ꯔꯕꯗꯤ ꯇꯣꯝꯕꯤ ꯁꯅꯥ ꯑꯩꯒꯤꯅꯦ ꯃꯤꯍꯨꯟ ꯀꯥꯔꯛꯀꯅꯤ." ꯁꯅꯥꯔꯩ ꯇꯣꯝꯕꯤ ꯁꯅꯥꯅ ꯄꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯇꯥꯡꯕ ꯑꯣꯏꯕꯅ ꯃꯥꯒꯤ ꯁꯦꯟ ꯍꯥꯞꯄ ꯈꯥꯎ ꯑꯗꯨꯗꯒꯤ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯁꯦꯟꯗꯣꯏ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯪꯊꯣꯔꯛꯏ꯫ "ꯁꯤ ꯏꯕꯦꯝꯃ, ꯂꯧꯗ ꯂꯧꯔꯣ." ꯑꯗꯨꯝꯅ ꯁꯅꯥꯔꯩꯅ ꯍꯦꯛ ꯂꯪꯊꯣꯔꯛꯄ ꯑꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯁꯅꯥꯔꯩꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯁꯦꯟ ꯑꯗꯨ ꯈꯨꯟꯖꯤꯜꯂꯤ꯫ "ꯁꯦꯟꯗꯣ ꯂꯧꯔꯗꯤ ꯑꯩꯒꯤ ꯌꯣꯟꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯄꯤꯔꯛꯑꯣ. ꯄꯣꯠꯀ ꯑꯃꯇ ꯁꯤꯠꯂꯔꯣꯏ ꯏꯕꯦꯝꯃ. ꯏꯅꯦꯅ ꯁꯦꯟꯁꯦ ꯂꯪꯂꯒ ꯄꯤꯔꯛꯄ ꯅꯠꯇ꯭ꯔో? ꯑꯗꯨꯒꯤ ꯁꯦ, ꯅꯪꯒꯤ ꯄꯣꯠꯁꯤꯁꯨ ꯁꯦ ꯂꯧꯔꯣꯁꯦ. ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯂꯥꯛꯄꯒ ꯁꯦꯟꯗꯣꯏ ꯑꯗꯣ ꯋꯥ ꯉꯥꯡꯅꯗꯕꯤꯗ ꯁꯠ ꯄꯤꯔꯛꯀꯗꯕꯅꯦ. ꯁꯦꯟꯗꯣꯏ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯃꯔꯦꯞ ꯑꯗꯨ ꯄꯤꯊꯣꯔꯛꯑꯣ." ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯁꯅꯥꯔꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯂꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯥꯎ ꯑꯗꯨ ꯇꯠꯂꯒ ꯃꯈꯥꯗ ꯇꯥꯗꯨꯅ ꯍꯩꯗꯣꯛꯏ꯫ ꯇꯣꯝꯕꯤ ꯁꯅꯥꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯇꯣꯞꯄ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯅꯥꯔꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯍꯧꯏ꯫ "ꯃꯍꯥ ꯆꯟꯗꯥ ꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯟꯈꯤꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯃꯁꯤꯗꯩꯁꯤꯗ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯆꯈꯥꯏꯔꯦ ꯍꯥꯏꯕꯅꯤꯗ, ꯈꯨꯝꯃꯨ ꯊꯣꯛꯄꯤꯁꯤꯗꯤ." ꯁꯅꯥꯔꯩꯅ ꯑꯗꯨꯝꯅ ꯉꯥꯡꯕ ꯑꯗꯨꯗ ꯊꯪꯅꯕ ꯅꯨꯄꯤ ꯑꯗꯨꯅ "ꯅꯪꯁꯨ ꯄꯤꯗꯧ ꯂꯩꯔꯕ ꯁꯦꯟꯗꯣ ꯀꯣꯛ ꯄꯤꯔꯝꯂꯗꯤ ꯐꯔꯣꯏꯗ꯭ꯔꯥ? ꯈꯨꯂꯥꯡꯈꯥꯡꯗꯤ ꯅꯪꯕꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯧꯈ꯭ꯔꯕꯗꯥꯏꯅꯦ. ꯑꯗꯨꯒ ꯅꯆꯤꯟ ꯊꯤꯔꯤꯕꯗꯨꯕꯨ? ꯃꯁꯤꯡ ꯐꯠꯇꯦ ꯈꯪꯂꯕ ꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯍꯧꯔꯨꯔꯤꯕꯗꯨꯕꯨ? ꯁꯅꯥꯔꯩ ꯏꯕꯦꯝꯃ, ꯅꯪ ꯑꯃ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯃꯥꯒꯤ ꯁꯦꯟꯗꯣꯏꯗꯣ. ꯃꯁꯦ ꯑꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤ, ꯄꯣꯠꯂꯥꯛꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤ." ꯏꯕꯦꯝꯆꯥꯅ "ꯄꯣꯠꯂꯥꯛꯄꯤ ꯂꯩꯁꯥꯕꯤ, ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯁꯨ ꯏꯕꯦꯝꯃ, ꯃꯥꯁꯦ ꯁꯥꯃꯨ ꯂꯣꯏꯕꯤꯅꯤꯅꯦ, ꯁꯥꯃꯨ ꯂꯣꯏꯕꯤ. ꯃꯉꯣꯟꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯩꯈꯣꯏꯅ ꯁꯦꯟ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯆꯤꯟꯕ ꯑꯗꯨꯕꯨ ꯀꯣꯛꯍꯜꯂꯤꯕꯁꯦ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯆꯤꯟꯁꯦ, ꯃꯤ ꯈ꯭ꯋꯥꯏꯅ ꯀꯟꯅꯔꯤꯕ ꯆꯤꯟ ꯑꯁꯦ ꯃꯁꯤꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯕ ꯃꯥꯅ ꯀꯜꯂꯤꯁꯦ. ꯃꯌꯥꯝꯅ ꯋꯥ ꯑꯅꯤ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯅ ꯋꯥꯁꯦ 30ꯃꯨꯛ ꯉꯥꯡꯉꯤ ꯍꯥꯏꯕ. ꯂꯩꯁꯥꯕꯤꯅꯤ, ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯦꯝꯃꯨꯗꯅ, ꯑꯗꯨꯗꯤ ꯅꯠꯇꯦ." ꯁꯅꯥꯔꯩꯒꯤ ꯃꯔꯝ ꯆꯥꯗ ꯉꯥꯡꯂꯤꯕ ꯑꯗꯨꯗ ꯏꯕꯦꯝꯆꯥꯁꯨ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯂꯨꯔꯒ ꯑꯔꯣꯏꯕꯗ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯁꯦꯝ ꯀꯣꯝꯂꯥ ꯌꯣꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯑꯕꯣꯛ, ꯑꯩ ꯂꯥꯛꯏꯌꯦ." "ꯍꯩꯃꯥ, ꯏꯁꯨ ꯁꯅꯥ ꯂꯥꯛꯂꯦꯗꯅ. ꯃꯌꯥꯝꯒꯤ ꯈꯣꯝꯂꯨꯔꯕ꯭ꯔꯣ ꯏꯁꯨꯕꯣ?" "ꯍꯣꯏ ꯑꯕꯣꯛ, ꯈꯣꯝꯂꯨꯔꯦ. ꯈꯔꯁꯨ ꯂꯥꯎꯊꯠꯅꯔꯝꯃꯤ."
Ihe ihe, karigi ngagnaribano, ningthina haineraga, longnongnya. Abo, aiso ahanbada phazana haibani. Moini hekta aise isau kahanba. Sen leitega, kulangkhang kaudriga, mayumda sendo lehaurega, asoibu yaudrega hekta haiba. Nasu sumoigi kadrado khangbanina, dhap tawraga sinsu khara kallaga lawbanidana. Abo, aise yunga panba khangdong mansilaktre, moiga launaraga leiringaido. Tombi sanagi wa aduda tampak makhon thongna nolai aduga. Hai, yum pandabadi yadeko. Nupina yum pandrabadi, mado pateko. Ado, aboki, ngasigi sendo, sida leirese. Aduga sina, ngarang abong napihawdabado, adugini. Ngarang se, abok lakadabani. ꯀꯩꯊꯦꯜꯁꯦ ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯦ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯛꯄꯅꯦ ꯑꯗꯨꯒꯤ ꯑꯕꯣꯛꯁꯦ ꯂꯥꯛꯇ꯭ꯔꯕꯅꯤ ꯑꯕꯣꯛꯅ ꯉꯔꯥꯡꯁꯦ ꯈꯟꯕꯅꯤ ꯅꯪ ꯌꯥꯝ ꯁꯥꯎꯔꯝꯃꯅꯤꯅ ꯇꯣꯝꯕꯤ ꯁꯅꯥ ꯇꯝꯄꯥꯛꯅ ꯄꯤꯔꯛꯂꯤꯕ ꯁꯦꯟ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯑꯕꯣꯛ ꯑꯩꯗꯤ ꯑꯕꯣꯛꯇ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯕ ꯑꯩꯁꯤꯕꯨ ꯄꯪꯁꯥꯎꯗ ꯁꯥꯎꯒꯟꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯃꯥꯜꯂꯕ꯭ꯔꯣ ꯑꯕꯣꯛꯅ ꯑꯕꯣꯛꯇ ꯅꯁꯨꯅ ꯅꯣꯡꯃꯇ ꯁꯥꯎꯈ꯭ꯔꯕꯣ ꯑꯇꯩ ꯅꯨꯄꯤꯁꯤꯡꯁꯤꯅ ꯁꯦꯟꯗꯣꯏ ꯄꯤꯗꯕꯗꯤ ꯅꯁꯨ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯕꯣꯛꯅ ꯊꯥ ꯑꯃ ꯄꯤꯗ꯭ꯔꯕꯁꯨ ꯅꯁꯨꯗꯤ ꯁꯥꯎꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯕꯣꯛ ꯑꯩꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯉꯤ ꯃꯤꯉꯣꯟꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯅꯤ ꯀꯔꯤ ꯊꯧꯒꯜꯂꯣꯟ ꯎꯠꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯑꯕꯣꯛꯇ ꯁꯥꯎꯗꯦꯀꯣ ꯑꯗꯨꯝꯅ ꯅꯁꯨꯗ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ ꯑꯕꯣꯛ ꯇꯝꯄꯥꯛꯅ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯏꯁꯨꯗꯤꯅꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯨꯀꯣ ꯏꯁꯨ ꯅꯨꯄꯥ ꯑꯐꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯅꯤꯁꯥ ꯆꯥꯗꯕ ꯑꯃ ꯐꯪꯖꯔꯣꯀꯣ ꯑꯕꯣꯛꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯇꯝꯄꯥꯛꯀꯤ ꯑꯀꯣꯟꯕꯒꯤ ꯋꯥ ꯑꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥ ꯇꯝꯄꯥꯛꯇ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯑꯕꯣꯛꯀꯤ ꯋꯥꯇꯥꯁꯤꯗꯤ ꯊꯨꯡꯒꯗꯕ ꯃꯥꯜꯂꯤ ꯑꯕꯣꯛ ꯊꯨꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯕꯣꯛꯅ ꯅꯨꯡꯁꯤꯅ ꯏꯁꯨꯒꯤꯗꯃꯛ ꯍꯥꯏꯔꯤꯕꯅꯦ ꯍꯣꯏ ꯑꯕꯣꯛ ꯅꯁꯨ ꯊꯨꯡꯖꯔꯒꯦ ꯑꯗꯨꯗꯤ ꯑꯕꯣꯛ ꯅꯁꯨ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯍꯣꯏ ꯆꯠꯂꯣ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯁꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯤ ꯁꯅꯥ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯁꯨ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯤꯅ ꯃꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯃꯥꯒꯤ ꯋꯥꯗ ꯌꯩꯊꯠꯂꯛꯇꯨꯅ ꯉꯥꯡꯂꯛꯄ ꯃꯉꯣꯟꯗꯒꯤ ꯂꯥꯛꯈꯤꯕ ꯁꯦꯜꯗ ꯃꯇꯝ ꯆꯥꯅ ꯄꯤꯔꯛꯇꯕꯁꯤꯡꯗꯗꯤ ꯃꯍꯥꯛ ꯊꯤꯅ ꯉꯥꯡꯉꯤ ꯃꯆꯤꯟ ꯀꯜꯂꯤ ꯃꯤꯅ ꯃꯥꯒꯤ ꯋꯥ ꯃꯊꯛ ꯊꯪꯈꯤꯕ ꯌꯥꯗꯦ ꯑꯗꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯏꯕꯣꯍꯜꯅ ꯃꯃꯥ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯂꯩꯕ ꯎꯗꯦꯅꯦ ꯑꯁꯪꯕꯤꯅ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯗꯒꯤ ꯁꯦꯟ ꯂꯧꯕ ꯆꯠꯂꯝꯒꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯉꯁꯥꯏ ꯁꯦꯟ ꯂꯧꯕ ꯆꯠꯇꯣꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯆꯠꯂꯝꯃꯅꯤ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯁꯤꯗ ꯊꯣꯔꯛꯂꯗꯕꯅꯤ ꯃꯤꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯑꯃꯁꯨ ꯅꯆꯥꯅꯨꯄꯤꯅ ꯀꯣꯛꯍꯜꯂꯤ ꯍꯧꯖꯤꯛꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯤꯅꯦ ꯀꯩꯊꯦꯜꯗꯒꯤ ꯂꯧꯔꯨꯔꯒ ꯑꯃꯨꯛ ꯂꯩꯀꯥꯏꯒꯤ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯋꯥꯔꯝꯂꯅꯤ ꯇꯧꯔꯤꯕꯁꯦ ꯃꯄꯥ ꯑꯣꯏꯕ ꯑꯩꯅꯁꯨ ꯌꯨꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯇꯝꯕ ꯉꯝꯗꯦ ꯃꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯔꯨꯕꯅ ꯎ ꯌꯥꯜꯂꯒ ꯈꯪꯍꯧꯗꯅ ꯎꯁꯥ ꯑꯆꯧꯕ ꯃꯇꯦꯛꯇꯨꯅ ꯇꯥꯔꯛꯄꯗ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗꯕꯗꯒꯤ ꯈꯣꯡꯁꯤꯗ ꯑꯣꯏꯅ ꯅꯟꯈꯤꯗꯅ ꯆꯠꯄ ꯈꯣꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯁꯦꯟ ꯁꯥꯟꯗꯣꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯒ ꯂꯩꯔꯦ ꯅꯪꯅ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯟꯕꯗꯒꯤ ꯐꯪꯕ ꯁꯦꯟ ꯑꯁꯤꯒ ꯃꯃꯥ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗꯕ ꯃꯥꯜꯂꯦ ꯏꯪꯈꯣꯜ ꯈꯔ ꯁꯨꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯀꯣ ꯃꯇꯨꯡꯗ ꯍꯥꯏꯕꯤꯒꯅꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯃꯣꯏ ꯄꯥꯕꯨꯡ ꯂꯩꯕꯅ ꯉꯁꯤ ꯑꯩꯅ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯏꯅꯤꯡ ꯇꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛꯆꯪꯗ ꯆꯠꯄ ꯉꯝꯂꯤꯕꯅꯤ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯁꯨꯕ ꯉꯝꯗꯕ ꯃꯄꯥꯅꯪ ꯑꯃ ꯂꯩꯕꯒꯤ ꯆꯠꯅꯤꯡꯕꯗ ꯆꯠꯄ ꯉꯝꯂꯤꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯏꯆꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯣꯏ ꯄꯥꯕꯨꯡꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯄꯤꯛꯂꯤꯕ ꯏꯆꯥꯕꯨ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯁꯦꯟꯅꯖꯔꯛꯄ ꯃꯗꯨꯒꯤ ꯂꯃꯟ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯂꯤꯕꯁꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯆꯨꯝꯕꯅꯤ ꯃꯃꯥ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯕꯁꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯅꯨꯄꯥꯗꯒꯤꯗꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯕ ꯍꯦꯟꯕꯅꯤꯅꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯩꯗꯧꯏ ꯃꯆꯥꯅꯨꯄꯥꯁꯤꯡꯕꯨ ꯁꯥꯒꯩꯒꯤ ꯄꯤꯕꯥꯅꯤ ꯁꯥꯒꯩ ꯉꯥꯛꯄꯅꯤ ꯍꯥꯏꯅ ꯂꯨꯝꯅ ꯂꯧꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯈꯤꯒꯗꯕꯅꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯗ꯭ꯔꯕ ꯃꯔꯟꯅꯤ ꯍꯥꯏꯗꯨꯅ
ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯊꯑꯣꯏꯗꯅ ꯇꯧꯕ ꯑꯗꯨꯒ ꯂꯨꯝꯅ ꯂꯧꯈꯤꯕ ꯁꯥꯒꯩꯒꯤ ꯄꯤꯕ ꯁꯥꯒꯩ ꯉꯥꯛꯄꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯅꯨꯄꯥꯗꯨꯅꯗꯤ ꯄꯥꯡꯒꯜ ꯁꯥꯔꯦꯞ ꯐꯥꯔꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥꯕꯨꯗꯤ ꯍꯟꯅ ꯌꯦꯡꯅꯤꯡꯗꯦꯅꯦ ꯃꯇꯝꯗꯨꯗꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯤꯔꯥꯏꯕꯤꯈꯤꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯣ ꯅꯨꯡꯁꯤꯔꯛꯏꯅꯦ ꯅꯤꯡꯉꯣꯜꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯅ ꯀꯞꯄꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯕꯁꯨ ꯏꯆꯥ ꯅꯨꯄꯤ ꯑꯁꯤ ꯅꯪ ꯑꯩꯒꯤꯗꯤ ꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯄꯣꯠꯁꯛꯅꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ ꯅꯪ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯤꯕꯁꯤꯅꯤ ꯀꯥ ꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕꯤꯔꯨꯅꯨ ꯃꯣꯏ ꯄꯥꯕꯨꯡ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯣꯝꯕꯤꯁꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯆꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯄꯥꯅ ꯏꯆꯥ ꯇꯣꯝꯕꯤ ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯪ ꯃꯄꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯣꯝꯕꯤꯁꯅ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯣꯝꯕꯤꯁꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯅ ꯏꯪꯈꯣꯜꯁꯦ ꯁꯨꯔꯅꯨ ꯍꯥꯏꯗ꯭ꯔꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯅꯦꯛꯂꯒ ꯇꯧꯍꯟꯒꯦ ꯍꯥꯏꯔꯒ ꯏꯆꯥ ꯇꯣꯝꯕꯤ ꯏꯄꯥꯍꯣꯏ ꯀꯔꯤꯁꯨ ꯋꯥꯗꯦꯗ ꯅꯃꯥꯒ ꯑꯩꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯕꯗ ꯑꯗꯨꯝ ꯂꯣꯏꯔꯕ ꯑꯁꯤꯕꯨ ꯃꯤ ꯅꯦꯛꯀꯗꯕ ꯁꯦꯟ ꯑꯗꯨꯅ ꯏꯆꯥꯒꯤ ꯊꯝꯖꯜꯂꯨ ꯁꯦꯟ ꯇꯥꯟꯕꯗꯤ ꯌꯥꯝꯅ ꯋꯥꯕꯅꯤ ꯁꯦꯟ ꯂꯣꯏꯁꯤꯟꯕꯗꯤ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯕꯅꯤꯀꯣ ꯄꯥꯕꯨꯡ ꯅꯆꯥꯒꯤꯕꯨ ꯁꯦꯟ ꯋꯥꯠꯂꯦ ꯍꯥꯏꯕ꯭ꯔꯣ ꯅꯆꯥꯁꯦ ꯈꯨꯜ ꯑꯁꯤꯗ ꯁꯦꯟ ꯄꯥꯏꯕꯗ ꯅꯆꯥꯅ ꯃꯀꯣꯛꯇ ꯂꯩꯔꯝꯒꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯑꯁꯪꯕꯤ ꯅꯣꯛꯆꯩ ꯑꯁꯪꯕꯤꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯁꯦꯟꯗꯣꯏ ꯂꯧꯕ ꯆꯠꯄꯗ ꯄꯣꯠꯐꯝ ꯐꯝꯃꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯂꯥꯎꯅꯕꯗꯣ ꯇꯧꯅꯨꯅꯦ ꯅꯪꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯃꯤ ꯅꯤꯡꯊꯤꯅ ꯇꯞꯅ ꯍꯩꯅꯧꯅꯦ ꯅꯪꯕꯨ ꯏꯃꯥ ꯑꯩꯁꯦ ꯅꯆꯥꯁꯦ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯌꯥꯝ ꯍꯩ ꯏꯪ ꯇꯞꯄꯁꯨ ꯍꯩꯈ꯭ꯔꯖꯥꯅꯤ ꯑꯗꯨꯕꯨꯅꯦ ꯃꯤꯒꯤ ꯁꯦꯟ ꯄꯨꯔꯒ ꯁꯦꯟꯗꯣꯏ ꯄꯤꯅꯤꯡꯗꯕ ꯈꯔ ꯌꯥꯎꯔꯤꯌꯦ ꯃꯣꯏꯒ ꯈꯔ ꯈꯠꯅ ꯂꯥꯎꯅꯕꯗ ꯑꯩꯁꯦ ꯃꯌꯥꯝꯅ ꯆꯤꯡꯒꯟꯕꯤꯁꯨ ꯇꯥꯔꯕꯅꯤ ꯈꯔ ꯑꯃꯗꯤ ꯃꯁꯥꯅ ꯈꯪꯅ ꯄꯤꯊꯣꯔꯛꯏ ꯃꯈꯣꯏꯗ ꯑꯩꯅ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯂꯨꯒꯗ꯭ꯔꯅꯤ ꯏꯃꯥ ꯁꯦꯟꯗꯣꯏ ꯄꯤꯅꯤꯡꯗꯕꯤ ꯑꯔꯤꯛꯄꯤꯁꯤꯡꯗꯣ ꯃꯣꯏꯗꯅꯦ ꯑꯩꯅ ꯆꯤꯡꯀꯜꯂꯤꯁꯤ ꯍꯩꯃꯥ ꯑꯗꯨꯕꯣꯕ ꯐꯅ ꯁꯥꯎꯅꯤꯡꯂꯁꯨ ꯐꯥꯊꯔꯒ ꯐꯖꯅ ꯍꯥꯏꯅꯧ ꯍꯥꯏꯕ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯅꯦ ꯍꯌꯦꯡ ꯃꯤꯅ ꯋꯥꯔꯤꯅꯅꯤꯀꯣ ꯏꯃꯥ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯈꯣꯟꯁꯦ ꯅꯧꯊꯔꯒ ꯉꯥꯡꯕꯗꯅꯦ ꯄꯤꯔꯛꯀꯗꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯂꯥꯎꯔ ꯈꯣꯡꯂꯒ ꯉꯥꯡꯂꯕ ꯃꯇꯝꯗꯨꯗꯅꯤ ꯃꯣꯏꯅ ꯄꯤꯔꯛꯇꯣꯏꯁꯦ ꯃꯊꯪ ꯊꯥꯗꯒꯤꯗꯤ ꯁꯦꯂꯦꯞꯁꯤꯡꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯔꯅꯤ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯑꯣꯏꯅ ꯁꯥꯗꯣꯛꯂꯅꯤ ꯁꯦꯟꯒ ꯀꯩꯊꯦꯜꯗ ꯅꯨꯡꯇꯤꯒꯤ ꯆꯠꯄꯁꯦ ꯋꯥꯔꯦ ꯁ꯭ꯋꯥꯏꯗ ꯄꯤꯊꯣꯛꯄꯁꯤꯅ ꯅꯨꯡꯉꯥꯏꯌꯦ ꯁꯦꯟꯗꯣꯏꯁꯨ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯄꯤꯔꯛꯄ ꯃꯁꯥꯅ ꯈꯪꯅꯁꯨ ꯑꯗꯨꯝ ꯄꯤꯔꯛꯏ ꯏꯃꯥꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏꯒ ꯂꯩꯇ꯭ꯔꯦꯗ ꯏꯆꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯅꯃꯥꯒ ꯅꯄꯥꯒꯗꯤ ꯏꯆꯥꯅ ꯐꯩ ꯈꯟꯅ ꯇꯧꯕ ꯊꯕꯛꯇꯣ ꯂꯣꯏꯅ ꯌꯥꯏ ꯏꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯉꯤꯗ ꯏꯃꯥꯒꯤ ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯈꯨꯅꯕ ꯅꯆꯥ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯨꯏ ꯑꯗꯨꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯌꯥꯔꯤ ꯂꯣꯏꯁꯤꯜꯂꯣ ꯅꯨꯃꯤꯠꯁꯨ ꯇꯥꯔꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯄꯥꯕꯨꯡ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯁꯤꯒꯦ ꯏꯄꯥꯒꯤꯗꯤ ꯁꯤꯃ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯗ ꯏꯆꯥꯅ ꯊꯣꯡꯕꯗꯣ ꯑꯗꯨ ꯏꯄꯥꯒꯤꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯏꯃꯥꯒꯤꯁꯨ ꯄꯥꯕꯨꯡꯅ ꯍꯥꯏꯕꯁꯤꯔꯣ ꯍꯣꯏ ꯏꯆꯥꯅ ꯍꯦꯛ ꯊꯣꯡꯅꯤꯡꯕꯗꯣ ꯊꯣꯡꯉꯨ ꯑꯗꯨꯗꯤ ꯉꯥ ꯑꯌꯥꯏꯕꯒ ꯀꯥꯡꯁꯣꯏ ꯊꯣꯡꯂꯒꯦꯀꯣ ꯏꯃꯥ ꯍꯣꯏ ꯊꯣꯡꯉꯨ ꯑꯁꯨꯝꯅ ꯇꯣꯝꯕꯤꯁꯅ ꯃꯃꯥꯍꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯪꯕꯤ ꯑꯃꯗꯤ ꯏꯕꯣꯍꯜꯁꯨ ꯏꯪꯈꯣꯜ ꯁꯨꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯇꯝꯄꯥꯛꯅ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯀꯔꯥꯏ ꯂꯩꯒꯦ ꯅꯤꯡꯊꯦꯝ ꯑꯕꯣꯛ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯃꯅꯤꯡꯗ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯤꯌꯦ ꯏꯍꯦ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎꯅꯦ ꯑꯕꯣꯛ ꯁꯤꯁꯨ ꯄꯣꯊꯥꯕꯅꯦ ꯑꯗꯣ ꯑꯕꯣꯛꯄꯨ ꯅꯁꯨꯗ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯕꯣꯛ ꯏꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯑꯕꯣꯛꯅ ꯀꯔꯥꯏ ꯂꯩꯒꯦꯅ ꯀꯧꯕꯅꯤꯗ ꯑꯩ ꯉꯁꯥꯏꯗꯒꯤ ꯃꯅꯤꯡꯗ ꯂꯩꯌꯦ ꯑꯕꯣꯛ ꯍꯣ ꯐꯔꯦ ꯅꯪꯒꯤ ꯅꯊꯧꯗꯣ ꯂꯣꯏꯁꯤꯟꯖꯔꯣ ꯑꯗꯣ ꯑꯕꯣꯛ ꯏꯁꯨꯒꯤ ꯆꯥ ꯂꯣꯟꯕꯤꯔꯛꯎꯔꯣ ꯏꯁꯨ ꯋꯥꯔꯝꯃꯅꯤ ꯌꯥꯏꯌꯦ ꯑꯕꯣꯛ ꯑꯩ ꯁꯤꯁꯤ ꯂꯣꯏꯔꯝꯂꯒ ꯂꯥꯛꯑꯒꯦ ꯍꯣꯏ ꯑꯕꯣꯛ ꯏꯁꯨꯒꯤ ꯆꯥ ꯂꯣꯜꯂꯒ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯂꯒꯦ ꯏꯁꯨ ꯂꯣꯏꯔꯒ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯁꯨꯝꯅ ꯇꯝꯄꯥꯛꯁꯨ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯑꯗꯨ ꯄꯤꯖꯕ ꯂꯣꯏꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯃꯥꯡꯒꯣꯟꯗ ꯂꯥꯛꯏ ꯇꯝꯄꯥꯛꯁꯨ ꯃꯁꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒ ꯑꯆꯥꯄꯣꯠꯀ ꯄꯨꯊꯣꯛꯂꯒ ꯅꯤꯡꯊꯦꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯛꯑꯣ ꯏꯁꯨꯒꯤ ꯆꯥꯒ ꯑꯆꯥꯄꯣꯠꯀ ꯁꯤꯗ ꯂꯩꯔꯁꯤ ꯍꯣꯏ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯆꯥ ꯑꯗꯨ ꯊꯛꯏ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯆꯥꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯆꯤꯅꯤ ꯊꯨꯝꯗ꯭ꯔꯕꯣ ꯏꯁꯨꯒꯤꯗꯤ ꯑꯕꯣꯛꯅ ꯑꯩꯒꯤ ꯆꯤꯅꯤ ꯌꯥꯎꯗꯕ ꯈꯥꯏꯗꯣꯛꯂꯒ ꯏꯁꯨꯒꯤ ꯑꯃꯨꯛ ꯆꯤꯅꯤ ꯊꯥꯛꯂꯒ ꯂꯣꯟꯕꯅꯦ ꯊꯨꯝꯗ꯭ꯔꯕꯣ ꯑꯕꯣꯛ ꯆꯤꯅꯤꯁꯨ ꯅꯁꯨꯅ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ
ꯆꯥꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯕꯣꯛꯅ ꯂꯣꯟꯕ ꯆꯥꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯍꯥꯎꯋꯦ ꯑꯩꯅ ꯉꯔꯥꯡ ꯂꯣꯟꯕꯗꯨ ꯌꯦꯡꯉꯨ ꯍꯥꯎꯇ꯭ꯔꯤꯗꯣ ꯑꯕꯣꯛꯀꯤ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯁꯨꯒꯤ ꯋꯥ ꯑꯗꯨꯗ ꯇꯝꯄꯥꯛ ꯅꯣꯛꯂꯗꯨꯅ ꯃꯁꯨꯗ ꯌꯦꯡꯂꯒ ꯃꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯆꯥ ꯂꯣꯟꯕꯗꯣ ꯏꯁꯤꯡꯒ ꯁꯤꯡ ꯃꯅꯥ ꯑꯃꯗꯤ ꯇꯦꯖꯄꯇꯥ ꯍꯥꯞꯂꯒ ꯀꯨꯏꯅ ꯐꯨꯠꯂꯒ ꯏꯁꯤꯡ ꯑꯗꯨꯅ ꯃꯨꯜꯂꯕ ꯃꯇꯝꯗꯨꯗ ꯆꯤꯅꯤ ꯍꯥꯞꯂꯒ ꯁꯧꯍꯜꯂꯒ ꯆꯥ ꯃꯅꯥ ꯑꯗꯨ ꯊꯥꯛꯂꯒ ꯉꯥꯏꯍꯥꯛ ꯐꯨꯠꯂꯕ ꯃꯇꯝꯗꯨꯗ ꯆꯥ ꯑꯗꯣ ꯍꯥꯎꯒꯗꯕꯅꯦ ꯏꯁꯨꯗꯤ ꯑꯃꯨꯛꯇ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯇꯧꯔꯦ ꯑꯗꯨꯅ ꯍꯥꯎꯇ꯭ꯔꯤꯕꯅꯦ ꯑꯗꯨꯒꯤ ꯑꯣꯏꯇꯥꯔꯦ ꯑꯕꯣꯛ ꯑꯩꯅ ꯂꯣꯟꯕ ꯆꯥ ꯍꯥꯎꯇ꯭ꯔꯤꯁꯦ ꯑꯕꯣꯛꯀꯤꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ ꯊꯛꯑꯣ ꯑꯗꯣ ꯏꯁꯨ ꯅꯤꯡꯊꯦꯝ ꯀꯩ ꯍꯥꯏꯒꯦ ꯑꯕꯣꯛ ꯅꯪꯕꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯗꯣꯏꯔꯅꯦ ꯑꯕꯣꯛꯇꯤ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦꯗ ꯑꯕꯣꯛꯁꯨ ꯌꯥꯝꯅ ꯀꯟꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯑꯣꯏꯅ ꯂꯩꯍꯟꯅꯤꯡꯉꯦꯅꯦ ꯑꯕꯣꯛ ꯑꯩꯁꯨ ꯈꯜꯂꯕꯅꯦ ꯑꯩ ꯂꯪꯐꯩꯗ ꯆꯠꯂꯒ ꯁꯦꯟ ꯇꯥꯟꯕꯗꯣ ꯇꯥꯜꯂꯔꯣꯏꯒꯦꯅ ꯑꯩꯅ ꯂꯪꯐꯩꯗꯒꯤ ꯇꯥꯜꯂꯛꯄ ꯁꯦꯟꯗꯨꯅ ꯌꯦꯟꯕꯨꯗꯤ ꯈꯔ ꯂꯩꯔꯦ ꯈꯔꯒ ꯑꯃꯨꯛ ꯂꯩꯔꯒ ꯑꯗꯒꯤ ꯁꯟ 3 ꯂꯩꯔꯒ ꯃꯁꯤꯗꯒꯤ ꯂꯣꯏꯔꯒ ꯍꯧꯗꯣꯛꯅꯔꯒ ꯁꯦꯟ ꯑꯣꯏꯅ ꯇꯥꯜꯂꯒꯦ ꯈꯜꯂꯦ ꯑꯕꯣꯛꯀꯤ ꯅꯥꯛꯇꯁꯨ ꯂꯦꯡꯗꯅ ꯂꯩꯕ ꯑꯗꯨꯅ ꯐꯩꯅꯦ ꯑꯕꯣꯛꯀꯤꯗꯤ ꯑꯗꯨꯝꯅ ꯇꯧꯔꯣ ꯑꯕꯣꯛꯁꯨ ꯏꯁꯨꯅ ꯂꯝ ꯂꯥꯞꯅ ꯆꯠꯈꯤꯕꯁꯦ ꯂꯩꯐꯝ ꯈꯪꯗꯦ ꯏꯁꯨꯗꯨꯕꯨ ꯀꯔꯤ ꯇꯧꯔꯝꯒꯗꯕ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯟꯕꯗ ꯀꯩꯊꯦꯜ ꯆꯠꯄꯁꯨ ꯆꯠꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤꯅꯦ ꯑꯕꯣꯛ ꯅꯁꯨ ꯆꯠꯂꯔꯣꯏ ꯅꯁꯨꯅ ꯑꯕꯣꯛꯄꯨ ꯊꯅꯝꯂꯒ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯑꯗꯣ ꯀꯩꯊꯦꯜ ꯍꯥꯏꯔꯒ ꯑꯕꯣꯛ ꯀꯩꯊꯦꯜ ꯆꯠꯄꯗꯣ ꯇꯣꯛꯑꯣ ꯑꯕꯣꯛ ꯀꯩꯊꯦꯜꯗꯤ ꯃꯇꯝ ꯈꯔ ꯆꯠꯈꯤꯒꯦ ꯏꯁꯨꯅ ꯇꯣꯝꯇꯅ ꯌꯨꯝ ꯄꯨꯕꯗꯤ 이슈 와가니 아복네 이슈기 마땡 카라카라 빵비키도이니 이슈 와한바 야바 나떼 아두다 나따나 미기 센 뿌리두디 아복나 까이텔다 농띠기 센도이 훌리도 ngasi abokna chatabase sendoi khombi isu nupiduna karibu hairamgani khangde aboki senpurido singdokhrase abo matam khara leiraga singsida isu da leiriba sendo isu na tauge khaliba singdo hana thabak oina pangthoksi aduga abokna puriba sendugi sendoidi abokna kaithelda sem komla yolaga matudagi khara phangba sen aduna sendoi khara khara adum piraga leikisi aduga khara leiraga selepto unna pikhiba haibaduni sendoi sandokliba isu nupido yamna phattaba natte mingon masin khara kanjabani adubu aingon ne onthokna phagre abo ana adubu kaidagino abo leisabiro leisabine thaba onthokna phagrabani da mayum sunya mana puriba magi pabung dusu thaba inkhang suba ngamdre hai akanba thabak singdo ꯏꯪꯈꯣꯜꯒꯤ ꯕꯨꯗꯤ ꯇꯤꯛꯂꯤ ꯑꯗꯨꯃꯛꯇꯤ ꯇꯧꯕ ꯃꯃꯥꯁꯨ ꯍꯥꯟꯅ ꯀꯩꯊꯦꯜ ꯐꯝꯂꯝꯃꯤ ꯍꯥꯏꯌꯦ ꯏꯁꯨ ꯅꯨꯄꯤꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯠꯍꯟꯗ꯭ꯔꯤꯌꯦ ꯏꯪꯈꯣꯜ ꯍꯣꯠꯅꯔꯒ ꯑꯣꯏꯅ ꯂꯥꯂꯣꯟꯕꯤꯁꯤꯡꯗ ꯄꯤꯕ ꯏꯁꯨ ꯅꯨꯄꯤꯗꯨꯅ ꯂꯣꯏꯅ ꯇꯧꯕ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯅꯨꯄꯤꯅꯤꯗ ꯃꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤꯅꯦ ꯑꯕꯣꯛꯇꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯀꯣꯟꯕꯒꯤ ꯃꯕꯣꯛꯀꯤ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯝꯕꯗꯣ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯕꯣꯛꯇ ꯑꯃꯨꯛ ꯍꯥꯏꯔꯤ ꯅꯨꯄꯤꯗꯨꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯕꯣꯛ ꯂꯩꯁꯥꯕꯤꯅ ꯁꯦꯟꯗꯣꯏ ꯆꯥꯕꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯂꯤꯕꯗꯤ ꯂꯤꯔꯝꯃꯅꯤ ꯁꯦꯟꯗꯣꯏ ꯈꯣꯝꯅꯕ ꯂꯥꯎꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯥꯒꯤ ꯋꯥꯈꯜꯒ ꯆꯪꯂꯝꯃꯔꯣꯏꯕ ꯆꯍꯤꯕꯨꯗꯤ ꯃꯥꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯨꯕꯨ ꯑꯩꯕꯨ ꯑꯣ ꯆꯍꯤ 30 ꯁꯨꯔꯦ ꯍꯥꯏꯔꯝꯕꯅꯤ ꯅꯣꯡꯃ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯅ ꯈꯟꯕꯗꯣ ꯑꯉꯥꯡꯗꯤ ꯑꯣꯏꯔꯝꯂꯔꯣꯏꯕ ꯑꯩꯐꯥꯎ ꯆꯍꯤ 16 ꯁꯨꯔꯦ ꯂꯤꯔꯦ ꯀꯥꯏ ꯍꯥꯏꯅꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯃꯌꯨꯝꯒ ꯄꯥꯜꯂꯔꯣꯏ ꯈꯪꯉꯤ ꯅꯨꯄꯤꯗꯣ ꯆꯍꯤꯗꯣ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯦꯕ ꯂꯩꯖꯔꯕꯁꯨ ꯃꯤꯗꯤ ꯁꯥꯃꯨ ꯂꯣꯏꯕꯤꯅꯦ ꯁꯥꯃꯨ ꯂꯣꯏꯕꯤ ꯁꯦꯟ ꯄꯥꯏꯈ꯭ꯔꯕ ꯆꯍꯤ 30 ꯁꯨꯔꯕꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯤ ꯀꯩꯅꯣ ꯃꯕꯣꯛꯀꯤ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯁꯣꯝꯗ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯛ ꯈꯪꯕ ꯑꯣꯏꯔꯗꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯀꯣꯏꯊꯠꯀꯅꯤꯁꯦ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯃꯥ ꯂꯧꯔꯗꯤ ꯑꯩꯅ ꯈꯔ ꯁꯨꯕꯁꯤꯒ ꯃꯥꯅ ꯄꯨꯁꯤꯜꯂꯛꯄꯗꯨꯒ ꯁꯦꯟ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯅꯤꯍꯦ ꯅꯤꯡꯊꯦꯝ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯕꯣꯛꯇ ꯋꯥ ꯍꯪꯂꯛꯏ ꯑꯕꯣꯛ ꯅꯨꯄꯤꯗꯨꯕꯨ ꯀꯥꯏꯗꯒꯤꯅꯣ ꯀꯔꯤ ꯃꯤꯡꯕꯨ ꯀꯧꯒꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯌꯨꯝ ꯈꯔ ꯇꯥꯕꯗꯣ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯃꯃꯤꯡꯕꯨꯗꯤ ꯇꯣꯝꯕꯤ ꯁꯅꯥ ꯀꯧꯏ ꯏꯁꯨꯅ ꯑꯗꯨ ꯀꯨꯞꯅ ꯍꯪꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯁꯨꯕꯨ ꯁꯦꯟ ꯄꯨꯒꯦ ꯈꯜꯂꯤꯔꯣ ꯑꯃꯨꯛ ꯅꯠꯇꯦꯗ ꯑꯕꯣꯛ ꯄꯨꯔꯣꯏꯗ ꯁꯨꯝ ꯑꯕꯣꯛꯇ ꯂꯨꯅ ꯇꯧꯏ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯈꯪꯅꯤꯡꯕꯒꯤ ꯇꯧꯕꯅꯤꯗ ꯍꯌꯦꯡ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯈꯪꯉꯗꯤ
ꯑꯩꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯗꯅ ꯑꯕꯣꯛꯄꯨ ꯂꯨꯅ ꯇꯧꯕꯤꯕꯒꯦ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯣꯡꯃ ꯑꯕꯣꯛꯅ ꯀꯣꯛ ꯈꯪꯅꯍꯜꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯕꯣ ꯐꯔꯦ ꯅꯨꯃꯤꯠꯁꯦ ꯇꯥꯔꯛꯀꯗꯧꯔꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ ꯑꯕꯣꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯅꯦ ꯆꯥꯛꯈꯨꯝ ꯆꯪꯂꯒꯦ ꯏꯁꯨꯕꯨ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯅꯤꯡꯒꯦ ꯑꯕꯣꯛ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯒ ꯄꯥꯛꯅꯝ ꯁꯦꯝꯁꯤ ꯍꯣꯏ ꯏꯁꯨꯅ ꯆꯥꯅꯤꯡꯕ ꯍꯦꯟꯖꯥꯡꯗꯣ ꯑꯕꯣꯛꯅ ꯊꯣꯡꯂꯒ ꯂꯣꯏꯔꯦꯗꯅ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯑꯕꯣꯛ ꯆꯥꯛ ꯂꯣꯏꯔꯒ ꯏꯁꯨꯕꯨ ꯀꯧꯔꯛꯂꯒꯦ ꯍꯣꯏ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯜꯂꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯌꯥꯔꯝꯅꯤꯗ ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯁꯦꯟ ꯄꯥꯏ ꯍꯥꯏꯅꯕꯅꯤ ꯃꯥꯗꯤ ꯁꯦꯟ ꯄꯥꯏꯕꯅꯤꯅ ꯁꯦꯟ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯅꯦꯕ ꯏꯇꯥꯎ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯍꯤ 9 ꯍꯜꯂꯦ ꯍꯧꯖꯤꯛ ꯁꯦꯟ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯦ ꯊꯕꯛꯁꯨ ꯑꯝꯇ ꯁꯨꯗꯦ ꯑꯩꯕꯨꯗꯤ ꯁꯨꯅꯤꯗ ꯅꯨꯄꯤ ꯃꯇꯣꯝꯇ ꯇꯧꯍꯟ ꯌꯥꯄꯣꯟꯇꯦ ꯑꯗꯨꯗ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯧꯕ ꯅꯨꯄꯥ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯩ ꯊꯤꯗꯕ ꯌꯥꯗꯦ ꯑꯕꯣꯛꯅ ꯀꯩꯊꯦꯜ ꯆꯠꯄ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯄ ꯁꯥꯔꯒ ꯊꯤꯔꯨꯈꯤ ꯀꯥꯟꯅꯗꯦ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯅꯨꯄꯤ ꯂꯧꯒꯦ ꯈꯪꯅꯤ ꯑꯁꯤ ꯈꯜꯂꯒ ꯅꯤꯡꯊꯦꯝ ꯑꯗꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯇꯣꯝꯕꯤ ꯁꯅꯥꯒ ꯀꯟꯅ ꯈꯟꯅꯔꯝꯃꯤ ꯏꯅꯝꯃ ꯀꯔꯤꯅꯣ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯣ ꯃꯗꯨꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ ꯏꯅꯝꯃꯅ ꯁꯦꯟꯗꯣꯏ ꯍꯨꯟꯈ꯭ꯔꯤꯕꯗꯨ ꯁꯦꯂꯦꯞ ꯐꯥꯈ꯭ꯔꯦ ꯑꯗꯨꯅ ꯁꯦꯟꯗꯣꯏ ꯍꯨꯜꯂꯛꯂꯔꯣꯏ ꯁꯦꯟ ꯄꯤꯔꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ ꯁꯥꯟꯇꯤꯅ ꯀꯔꯤꯒꯤ ꯆꯠꯅꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯧꯈ꯭ꯔꯤꯕ ꯁꯦꯟꯗꯨꯗꯤ ꯂꯨꯄꯥ 50ꯅꯦ ꯑꯗꯨꯕꯨ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 5 ꯁꯦꯟꯗꯣꯏꯄꯤꯕꯗ ꯆꯍꯤ 3 ꯁꯨꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 5 ꯄꯤꯔꯗꯤ ꯅꯪꯒꯤ ꯁꯦꯂꯦꯞꯇꯨꯗꯤ ꯅꯍꯥꯟꯅ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯁꯦꯟꯗꯣ ꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯁꯦꯟꯗꯣꯏ ꯍꯨꯜꯂꯒ ꯁꯦꯂꯦꯞ ꯁꯤꯡꯂꯔꯣꯏ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯏꯅꯝꯃꯕꯨ ꯉꯥꯎꯗ꯭ꯔꯤꯕꯣ ꯑꯗꯨꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯟꯗꯨ ꯂꯧꯕꯤꯔꯤꯕꯅꯣ ꯁꯦꯟ ꯂꯧꯔꯕꯗꯤ ꯁꯦꯟꯗꯣꯏ ꯍꯨꯟꯕ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯇꯥꯗ꯭ꯔꯣ ꯏꯅꯝꯃꯅ ꯂꯧꯔꯤꯕ ꯁꯦꯟꯗꯣ ꯈꯤꯇꯪꯒꯤ ꯅꯠꯇꯤꯌꯦ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯅꯦ ꯏꯅꯝꯃꯅ ꯁꯦꯟꯗꯣꯏ ꯍꯨꯜꯂꯤꯕ ꯑꯗꯨꯗꯤ ꯁꯦꯂꯦꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯜꯂꯤꯕꯅꯦ ꯁꯦꯟꯗꯣꯏ ꯍꯨꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯁꯦꯟ ꯄꯨꯔꯤꯅꯣ ꯈꯨꯂꯣꯟ ꯂꯩꯔꯣꯟꯅꯕꯗ ꯂꯩꯔꯕꯅꯤꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯈꯔ ꯇꯧꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯗꯨ ꯌꯥꯗ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯤꯔꯅꯨ ꯍꯟꯗꯛꯃꯨꯛꯀꯤ ꯁꯥꯟꯇꯤꯒꯤ ꯋꯥ ꯑꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥ ꯁꯥꯎꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯤ ꯁꯥꯟꯇꯤꯕꯨ ꯁꯣꯔꯣꯛ ꯑꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯈꯖꯥꯏ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯤ ꯁꯥꯟꯇꯤ ꯅꯥꯃꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯁꯤꯟꯅꯔꯒ ꯈꯥꯡꯉꯤ ꯑꯗꯨꯒ ꯇꯣꯝꯕꯤ ꯁꯅꯥꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯇꯣꯝꯕꯤ ꯁꯅꯥ ꯁꯥꯟꯇꯤꯗ ꯁꯥꯎꯅ ꯈꯣꯟ ꯀꯟꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯗꯨꯛ ꯌꯥꯝꯅ ꯅꯋꯥꯡꯕ ꯅꯨꯄꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯥꯌꯦꯡꯅꯤꯡꯉꯥꯏꯒꯤ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯁꯦꯟ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯒ ꯅꯪꯒꯤ ꯋꯥꯔꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯒꯦ ꯇꯧꯕ ꯃꯇꯤꯛ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯇꯥꯜꯂꯨꯅꯦ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯜꯂꯨꯅꯦ ꯅꯔꯟꯗꯤ ꯂꯩꯇꯅ ꯀꯔꯤꯒꯤ ꯁꯪꯒꯣꯝ ꯆꯥꯒꯦ ꯈꯜꯂꯤꯅꯣ ꯇꯣꯝꯕꯤ ꯁꯅꯥ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯁꯈꯤꯅ ꯇꯣꯝꯕꯤ ꯁꯅꯥ ꯁꯥꯟꯇꯤ ꯀꯔꯤ ꯇꯧꯔꯦ ꯁꯥꯟꯇꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯃꯥꯏ ꯈꯨꯝꯖꯤꯜꯂꯤꯕꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯟꯇꯤ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯧꯁꯤꯟꯅꯔꯛꯏ ꯀꯞꯁꯤꯟꯅꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯇꯝꯂꯛꯏ ꯃꯥꯒꯤ ꯁꯦꯝꯖꯤꯟꯕ ꯋꯥ ꯑꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥ ꯁꯥꯎꯅꯤꯡꯂꯗꯨꯅ ꯁꯥꯟꯇꯤꯗ ꯑꯃꯨꯛ ꯐꯨꯒꯦꯅ ꯇꯧꯔꯛꯏ ꯁꯈꯤꯅ ꯉꯥꯏꯈꯣ ꯇꯣꯝꯕꯤ ꯁꯅꯥ ꯁꯥꯟꯇꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯂꯣꯏꯍꯟꯈꯣꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯃꯨꯛ ꯍꯥꯏꯌꯨ ꯁꯈꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯑꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯈꯤꯅ ꯇꯣꯝꯕꯤ ꯁꯅꯥꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤ ꯁꯅꯥ ꯋꯥꯁꯤꯡ ꯑꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯁꯥꯟꯇꯤꯗ ꯑꯣꯏꯅ ꯊꯤꯅ ꯆꯩꯁꯤꯜꯂꯛꯏ ꯁꯈꯤꯅ ꯁꯥꯟꯇꯤꯗ ꯁꯥꯟꯇꯤꯌꯥ ꯅꯪꯒꯤꯗꯨꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯤꯗ ꯅꯪꯅ ꯂꯥꯜꯂꯤ ꯁꯈꯤꯅ ꯑꯗꯨꯝꯅ ꯅꯪꯅ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯟꯇꯤ ꯁꯥꯎꯅ ꯁꯈꯤꯗ ꯌꯦꯡꯂꯛꯏ ꯁꯈꯤꯅ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯛꯏ ꯃꯤꯒꯤꯗꯤ ꯁꯦꯟꯗꯣꯏ ꯁꯥꯟꯅꯔꯛꯂꯤꯕꯅꯤ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯑꯅꯥ ꯑꯌꯦꯛꯇ ꯂꯧꯔꯨꯔꯦ ꯃꯤꯒꯤ ꯁꯦꯟꯗꯣ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯊꯣꯏ ꯍꯨꯜꯂꯒ ꯅꯪꯅ ꯃꯔꯦ ꯐꯥꯔꯦ ꯁꯦꯟ ꯄꯤꯔꯔꯣꯏ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯗꯨꯕꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯤꯒꯤ ꯈꯨꯜ ꯑꯁꯤꯗ ꯁꯦꯟꯗꯣꯏ ꯆꯥꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯤ ꯅꯌꯥꯝ ꯆꯥꯗꯕ ꯊꯕꯛ ꯀꯔꯤꯒꯤ ꯇꯧꯔꯤ ꯀꯔꯤꯒꯤ ꯉꯥꯡꯂꯤ ꯃꯤꯒꯤ ꯃꯔꯟ ꯁꯤꯡꯅꯤꯡꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯔꯟ ꯂꯧꯔꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯡꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯄꯨꯟꯅ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯄꯤꯒꯗꯕꯅꯤ ꯃꯁꯤꯗ ꯌꯥꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯅꯈꯥꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯋꯥꯔꯛꯂꯝꯕꯗ ꯁꯣꯏꯔꯝꯒꯗꯕꯅꯤ ꯅꯪ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯐꯔꯕꯅꯤ ꯁꯥꯟꯇꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯋꯥꯈꯜ ꯈꯟꯊꯔꯛꯂꯕꯒꯨꯝ ꯇꯣꯝꯕꯤ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯇꯣꯝꯕꯤ ꯁꯅꯥ ꯏꯅꯝꯃ ꯅꯐꯝꯗ ꯁꯣꯏꯈ꯭ꯔꯦ ꯍꯌꯦꯡ ꯏꯅꯝꯃꯅ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯄꯨꯟꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯂꯒꯦ
ꯅꯪ ꯏꯅꯝꯃꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯝꯃꯅ ꯏꯅꯥꯎꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯔ ꯃꯥꯜꯂꯦ ꯅꯪ ꯏꯅꯝꯃꯕꯨ ꯁꯥꯎꯒꯅꯨꯀꯣ ꯑꯩ ꯁꯥꯎꯗꯦꯗ ꯏꯅꯝꯃ ꯉꯥꯏꯍꯥꯛꯀꯤ ꯉꯥꯡꯅꯕꯕꯨ ꯃꯗꯨꯗ ꯅꯅꯥꯎꯅ ꯁꯥꯎꯒꯗꯕ ꯅꯠꯇꯦꯗ ꯍꯣꯏ ꯏꯅꯝꯃꯅ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯦꯛ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯏꯅꯦꯈꯣꯏ ꯅꯃꯧ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯁꯅꯥ ꯈꯨꯟꯒꯤ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯤꯡꯊꯦꯝ ꯃꯕꯣꯛꯅ ꯀꯩꯊꯦꯜ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯦꯝꯁꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯅꯨꯡꯊꯤꯜ ꯑꯣꯏꯕꯅ ꯁꯣꯝꯗꯁꯨ ꯇꯣꯝꯕꯤ ꯁꯅꯥ ꯀꯩꯊꯦꯜꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯁꯦꯟꯗꯣꯏ ꯈꯣꯝꯂꯨꯔꯒ ꯑꯀꯣꯟꯕꯗ ꯇꯝꯄꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯅꯤꯡꯊꯦꯝꯗꯨ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯆꯠꯂꯝꯃꯤ ꯑꯕꯣꯛ ꯅꯁꯨ ꯂꯥꯛꯂꯤꯌꯦ 이슈 ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ 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 ꯁꯤꯗ ꯐꯝꯃꯨꯁꯦ ꯍꯣꯏ ꯑꯕꯣꯛ ꯑꯗꯣ ꯑꯕꯣꯛ ꯅꯍꯥꯟ ꯃꯈꯩ ꯀꯩꯊꯦꯜ ꯀꯥꯔꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯕꯣꯛ ꯑꯕꯣꯛꯁꯦ ꯅꯍꯥꯟ ꯃꯈꯩ ꯂꯥꯏꯍꯧ ꯇꯧꯗꯅ ꯂꯥꯛꯄ ꯉꯝꯂꯨꯗ꯭ꯔꯦꯅꯦꯍꯦ ꯁꯦ ꯑꯕꯣꯛꯅ ꯅꯍꯥꯟ ꯃꯈꯩ ꯄꯤꯊꯣꯛꯇꯕ ꯏꯁꯨꯒꯤ ꯁꯦꯟꯗꯣꯏ ꯑꯗꯣ ꯇꯝꯄꯥꯛꯅ ꯄꯤꯔꯛꯂꯤꯕ ꯁꯦꯟ ꯑꯗꯨ ꯇꯣꯝꯕꯤ ꯁꯅꯥ ꯂꯧꯁꯤꯜꯂꯒ ꯇꯝꯄꯥꯛꯇ ꯌꯦꯡꯂꯒ ꯑꯗꯣ ꯑꯕꯣꯛ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯕꯣ ꯑꯕꯣꯛꯅ ꯀꯩꯊꯦꯜ ꯀꯥꯔꯛꯇꯕꯁꯦ ꯅꯁꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯕꯣꯛꯅ ꯀꯩꯊꯦꯜ ꯀꯥꯔꯛꯂꯗꯤ ꯅꯁꯨꯁꯨ ꯅꯨꯡꯉꯥꯏ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯋꯥ ꯑꯗꯨꯗ ꯇꯝꯄꯥꯛ ꯅꯣꯛꯆꯩ ꯁꯤꯗꯒꯤꯗꯤ ꯑꯕꯣꯛ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯅꯤꯗ ꯑꯗꯨꯅꯦꯕ ꯑꯕꯣꯛ ꯅꯨꯡꯇꯤꯒꯤ ꯀꯥꯔꯛꯑꯣꯕ ꯑꯗꯨꯗꯤ ꯑꯕꯣꯛ ꯑꯩꯁꯨ ꯁꯦꯟ ꯈꯣꯝꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯕꯣꯛꯁꯨ ꯄꯣꯠ ꯌꯣꯟꯕꯤꯍꯧꯈꯣꯀꯣ ꯍꯣꯏ ꯆꯠꯂꯣ ꯅꯪꯁꯨ ꯇꯣꯝꯕꯤ ꯁꯅꯥ ꯃꯌꯨꯝ ꯍꯟꯅꯕ ꯊꯣꯔꯛꯏ ꯃꯥꯅ ꯇꯝꯄꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯄꯗꯣ ꯁꯣꯝꯗ ꯅꯤꯡꯊꯦꯝꯅ ꯎꯔꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥꯅ ꯂꯥꯛꯂꯤꯕ ꯔꯣꯝꯗ ꯂꯥꯛꯏ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ ꯅꯤꯡꯊꯦꯝꯅ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯃꯇꯦꯛ ꯈꯔ ꯇꯥꯟꯅꯔꯒ ꯅꯤꯡꯊꯦꯝ ꯇꯣꯝꯕꯤ ꯁꯅꯥꯕꯨ ꯈꯥꯝꯂꯛꯏ ꯃꯤ ꯑꯃꯅ ꯈꯥꯝꯂꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯑꯩꯕꯨ ꯑꯣꯏꯔꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯁꯣꯝꯅꯤꯀꯣ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯇꯣꯝꯕꯤ ꯁꯅꯥ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯕꯨ ꯇꯥꯟꯅꯔꯒ ꯑꯩꯒꯤ ꯃꯤꯡ ꯍꯪꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯣ ꯑꯩ ꯃꯔꯝꯗꯣ ꯍꯥꯏꯖꯒꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯝ ꯂꯥꯡꯉꯦ ꯆꯠꯅ ꯑꯩ ꯍꯥꯏꯖꯒꯦ ꯈꯔ ꯆꯠꯄ ꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯆꯠꯄ ꯍꯧꯏ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯅꯤꯡꯊꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯀꯩꯊꯦꯜꯗꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯂꯒ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯤꯡꯁꯨ ꯈꯪꯗꯦ ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯦꯝ ꯀꯧꯏ ꯑꯩꯗꯣ ꯁꯣꯝꯕꯨ ꯇꯥꯟꯅꯖꯔꯛꯄ ꯀꯨꯏꯔꯦ ꯁꯣꯝꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯍꯥꯏꯅꯤꯡꯂꯕꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯅꯪꯒ ꯊꯦꯡꯅꯔꯒ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯆꯔꯦ ꯅꯍꯥꯛꯄꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯂꯛꯅꯕꯅꯤ ꯍꯥꯏꯅꯁꯨ ꯂꯧꯕꯤꯒꯅꯨ ꯑꯩꯒꯤꯁꯦ ꯇꯁꯦꯡꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯖꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯅꯤꯡꯊꯦꯝꯒꯤ ꯋꯥ ꯑꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯑꯌꯥꯕ ꯄꯤꯒꯗ꯭ꯔꯣ ꯍꯣꯏ ꯅꯪꯅ ꯈꯜꯂꯤꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯅꯍꯥꯛꯄꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯅꯪꯅꯁꯨ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯕꯤꯔꯛꯀꯅꯤ ꯅꯪꯒ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯁꯛ ꯑꯃꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯤ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯃꯥꯒꯤꯁꯤꯕꯣ ꯀꯣꯏꯒꯦ ꯅꯨꯡꯁꯤꯒꯦ ꯂꯧꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯌꯥꯍꯟꯒꯦꯌꯣ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯇꯣꯝꯕꯤ ꯁꯅꯥ ꯅꯤꯡꯊꯦꯝꯗ ꯋꯥ ꯍꯥꯏꯔꯛꯏ ꯑꯩ ꯅꯪ ꯃꯁꯛ ꯈꯪꯗꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯜꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯁꯅꯥ ꯈꯣꯡꯊꯥꯡ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯇꯥꯟꯅꯔꯛꯏ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯃꯌꯨꯝ ꯍꯥꯟꯅꯒꯤ ꯍꯟꯕꯒꯤ ꯍꯥꯏꯗꯧ ꯃꯥꯜꯂꯦꯀꯣ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯃꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃ ꯂꯩꯕꯗꯨ ꯌꯧꯔꯛꯏ ꯑꯗꯨꯋꯥꯏ ꯌꯧꯔꯛꯄꯗꯁꯨ ꯅꯤꯡꯊꯦꯝꯅ ꯇꯣꯝꯕꯤ ꯁꯅꯥꯕꯨ ꯀꯧꯔꯒ ꯑꯃꯨꯛ ꯈꯥꯝꯂꯛꯏ ꯃꯃꯥꯡꯗ ꯊꯠꯂꯒ ꯅꯤꯡꯊꯦꯝ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯃꯁꯛ ꯇꯥꯛꯂꯛꯏ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯃꯤꯁꯛꯇꯣ ꯑꯩ ꯅꯠꯇꯦ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨꯅꯤ ꯅꯍꯥꯛꯅ ꯂꯨꯅ ꯇꯧꯖꯕꯤ ꯑꯕꯣꯛ ꯇꯝꯄꯥꯛ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥꯗꯨꯅꯤ ꯑꯩꯅ ꯂꯪꯐꯩꯗ ꯆꯠꯈ꯭ꯔꯤꯉꯩ ꯑꯗꯣꯝꯅ ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤ ꯑꯩ ꯈꯪꯖꯩ ꯑꯕꯣꯛꯅ ꯍꯥꯏꯕꯗꯒꯤ ꯅꯪꯒꯤ ꯋꯥꯔꯤꯁꯨ ꯑꯩ ꯈꯪꯏ ꯑꯕꯣꯛꯅ ꯂꯣꯏꯅ ꯍꯥꯏ ꯃꯇꯝꯗꯨꯗꯒꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯅꯁꯛ ꯈꯪꯗꯦ ꯉꯁꯥꯏ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝ ꯃꯅꯥꯛꯇ ꯐꯝꯂꯝꯕꯗꯣ ꯑꯗꯨꯗ ꯑꯩ ꯅꯪꯕꯨ ꯈꯪꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯛꯂꯤꯕ ꯅꯤꯡꯊꯦꯝ ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯉꯁꯥꯏꯒꯤ ꯀꯔꯟ ꯌꯥꯎꯔꯕꯁꯨ ꯍꯟꯗꯛꯃꯛꯇꯤ ꯐꯖꯅ ꯇꯞꯅ ꯍꯥꯏꯔꯛꯏ
ꯅꯤꯡꯊꯦꯝ ꯃꯈꯥ ꯇꯥꯅ ꯆꯍꯤꯕꯨꯗꯤ ꯅꯍꯥꯛꯅ ꯍꯜꯂꯦ ꯅꯪꯒ ꯑꯩꯒ ꯌꯦꯡꯅꯔꯨꯕꯗ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯅ ꯑꯩꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯝꯗꯕ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯔꯦ ꯅꯤꯡꯊꯦꯝꯒꯤ ꯍꯟꯗꯛꯀꯤ ꯋꯥ ꯑꯗꯨꯗ ꯇꯣꯝꯕꯤꯁꯅꯥ ꯅꯤꯡꯊꯦꯝꯗ ꯅꯤꯡꯊꯦꯝꯕꯨ ꯑꯩꯅ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯈꯟꯗꯦ ꯑꯕꯣꯛ ꯇꯝꯄꯥꯛꯀꯤ ꯃꯁꯨꯅꯤ ꯍꯥꯏꯅꯁꯨ ꯈꯪꯂꯨꯗ꯭ꯔꯦ ꯅꯪꯅ ꯍꯥꯟꯅ ꯇꯥꯛꯇ꯭ꯔꯕꯅꯤꯅ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯌꯥꯔꯒꯦ ꯇꯣꯝꯕꯤꯁꯅꯥꯒꯤ ꯑꯩ ꯌꯥꯔꯒꯦ ꯍꯥꯏꯕꯗꯨꯗ ꯅꯤꯡꯊꯦꯝ ꯍꯔꯥꯎꯖꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯣꯝꯕꯤꯁꯅꯥꯗ ꯍꯥꯏꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯌꯥꯕꯤꯔꯛꯄ ꯍꯌꯦꯡ ꯊꯕꯛ ꯆꯤꯟꯗꯕ ꯑꯣꯏꯔꯒꯗꯤ ꯃꯈꯥ ꯂꯝꯕꯤꯒꯤ ꯎ ꯄꯔꯦꯡ ꯍꯧꯕꯗꯨꯗ ꯎꯅꯁꯤ ꯑꯩ ꯅꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯒꯦ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯁꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯗꯤ ꯇꯣꯝꯕꯤꯁꯅꯥꯅ ꯅꯨꯡꯁꯤꯕ ꯌꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯃꯁꯥꯗ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯇꯣꯝꯕꯤꯁꯅꯥꯒ ꯎꯅꯅꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯦꯝ ꯎ ꯄꯔꯦꯡ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯇꯣꯝꯕꯤꯁꯅꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯇꯣꯝꯕꯤꯁꯅꯥꯁꯨ ꯂꯥꯛꯂꯗꯨꯅ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯆꯍꯤꯁꯨ ꯑꯩꯅ 3-4 ꯍꯜꯂꯦ ꯑꯗꯨꯒ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯁꯦ ꯂꯩꯀꯥꯏꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯩꯁꯦ ꯅꯣꯛꯄꯗ ꯂꯣꯏꯔꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯩꯕꯨ ꯍꯦꯟꯅ ꯊꯥꯒꯠꯄꯤꯒꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯋꯥ ꯂꯧꯔꯨꯅꯨ ꯅꯪ ꯑꯩ ꯌꯥꯅꯔꯒ ꯈꯠꯅ ꯆꯩꯅꯗꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯅꯨꯄꯤꯅ ꯍꯟꯕꯕꯨ ꯀꯩꯗꯧꯒꯦ ꯃꯤ ꯃꯌꯥꯝ ꯅꯨꯄꯤꯅ ꯍꯟꯕ ꯅꯨꯄꯤ ꯂꯧꯅꯩ ꯅꯨꯡꯁꯤꯕꯗ ꯑꯩꯗꯤ ꯅꯨꯄꯤꯅ ꯍꯟꯕ ꯍꯟꯗꯕ ꯈꯟꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯊꯨꯡꯂꯒ ꯂꯣꯏꯔꯦ ꯍꯣꯏꯁꯦ ꯐꯔꯦ ꯑꯩ ꯅꯤꯡꯊꯦꯝꯗ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯅꯪ ꯇꯁꯦꯡꯅ ꯈꯨꯝꯃꯛꯑꯣ ꯍꯪꯉꯨ ꯀꯩꯅꯣ ꯑꯩꯕꯣ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦꯅ ꯉꯥꯏꯔꯕꯅꯦ ꯅꯤꯡꯊꯦꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯕꯣꯛ ꯇꯝꯄꯥꯛ ꯅꯈꯣꯏ ꯑꯅꯤꯇ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯇꯣꯝꯕꯤꯁꯅꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯨ ꯍꯟꯖꯤꯟꯈ꯭ꯔꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯇꯣꯝꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯇꯣꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛꯇꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯊꯃꯣꯏꯗꯗꯤ ꯀꯞꯂꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯃꯈꯣꯏ ꯂꯣꯏꯅ ꯍꯤꯡꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯁꯤꯈ꯭ꯔꯕ ꯑꯃꯒꯨꯝ ꯂꯩꯔꯦ ꯃꯆꯥ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯔꯝꯗꯣ ꯑꯩꯗꯤ ꯈꯪꯕ ꯌꯥꯗꯕ꯭ꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯋꯥꯔꯤꯗꯣ ꯈꯪꯍꯜꯂꯣ ꯌꯥꯏꯌꯦ ꯈꯪꯉꯣ ꯑꯩ ꯋꯥꯔꯤꯗꯣ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯅ ꯆꯍꯤ 15 ꯐꯥꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯏꯄꯥꯁꯨ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯣꯜꯂꯕ ꯑꯕꯣꯛꯁꯤꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯕ ꯃꯇꯝꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩ ꯂꯪꯐꯩꯗ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯑꯕꯣꯛꯀ ꯃꯇꯝ khara ꯑꯃꯨꯛ ꯂꯩ khara ꯂꯩꯔꯒ ꯑꯃꯨꯛ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯒ ꯑꯃꯨꯛ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯑꯗꯨꯗ ꯆꯠꯂꯨꯕꯗꯒꯤ ꯍꯟꯗꯛ ꯍꯜꯂꯛꯂꯦ ꯁꯤꯗꯒꯤꯗꯤ ꯂꯪꯐꯩꯗꯁꯨ ꯆꯠꯇ꯭ꯔꯦ ꯌꯨꯝꯗ ꯌꯦꯟ ꯉꯥꯅꯨ ꯁꯟ ꯂꯣꯏꯗꯨꯅ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯦ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯩꯕꯨ ꯍꯩꯅꯗꯕ ꯇꯧꯕꯤꯒꯅꯨꯀꯣ ꯏꯃꯥ ꯏꯄꯥ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯁꯅ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯀꯣꯟꯕꯒꯤ ꯁꯅꯥ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯋꯥꯈꯟꯗ ꯈꯜꯂꯤ ꯆꯍꯤꯗꯤ ꯑꯩꯅ ꯍꯜꯂꯤ ꯑꯗꯨꯒ ꯁꯅꯥ ꯀꯥꯏꯅ ꯃꯤꯡꯒ ꯀꯧꯏ ꯃꯥꯒꯤ ꯃꯇꯧꯁꯦ ꯎꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕ ꯇꯥꯔꯦꯀꯣ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯅꯨꯄꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯤꯁꯤꯡꯗꯨꯅ ꯈꯪꯈ꯭ꯔꯗꯤ ꯑꯩꯒꯤ ꯋꯥꯔꯤꯗꯅ ꯃꯣꯏ ꯃꯕꯨꯛ ꯊꯜꯂꯅꯤ ꯍꯣꯏꯗ ꯀꯩꯗꯧꯋꯦꯒꯦ ꯃꯤ ꯅꯨꯄꯤꯅ ꯍꯟꯕ ꯀꯌꯥ ꯑꯃꯁꯨ ꯂꯧꯅꯔꯤꯕꯗꯨꯕꯨ ꯑꯩꯁꯨ ꯂꯩꯔꯒꯦꯗ ꯅꯤꯡꯊꯦꯝꯗ ꯇꯣꯝꯕꯤ ꯁꯅꯥ ꯋꯥꯈꯜꯗ ꯃꯇꯣꯝꯗ ꯈꯜꯂꯤꯕꯗꯨ ꯇꯣꯛꯂꯒ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ ꯅꯤꯡꯊꯦꯝ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯉꯁꯤꯗꯒꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯅꯔꯗꯕꯅꯤ ꯁꯅꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯍꯥꯛꯅ ꯌꯥꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅꯁꯨ ꯍꯔꯥꯎꯏ ꯍꯣꯏꯁꯦ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯃꯇꯝꯁꯨ ꯊꯦꯡꯂꯦ
ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤꯀꯣ ꯑꯩꯁꯨ ꯍꯜꯂꯒꯦ ꯅꯤꯡꯊꯦꯝꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯑꯍꯣꯏ ꯍꯜꯂꯁꯤ ꯑꯩꯁꯨ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯗ꯭ꯔꯤ ꯂꯥꯝꯕꯗ ꯂꯣꯏꯔꯝꯃꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤꯀꯣ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯇꯣꯝꯕꯤ ꯁꯅꯥ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯇꯣꯝꯕꯤ ꯁꯅꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯇꯣꯝꯕꯤ ꯁꯅꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯈꯤꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕꯤ ꯁꯅꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯐꯠꯇꯕ ꯋꯥꯔꯤꯇꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯑꯗꯨꯝꯅ ꯃꯌꯥꯝ ꯈꯪꯅꯔꯛꯄꯗꯨꯗ ꯃꯄꯥꯟ ꯀꯔꯤꯁꯨ ꯊꯣꯛꯂꯝꯗꯦ ꯅꯤꯡꯊꯦꯝꯒꯤ ꯃꯕꯣꯛ ꯇꯝꯄꯥꯛꯇꯣ ꯃꯥꯅ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯃꯁꯨ ꯅꯨꯄꯤ ꯑꯣꯏꯅ ꯑꯣꯏꯔꯛꯂꯅꯤ ꯈꯟꯕꯗ ꯇꯝꯄꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯣꯝꯗ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯅꯤꯡꯊꯦꯝꯒ ꯃꯆꯥꯒ ꯅꯨꯡꯁꯤꯅꯩ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ ꯂꯣꯏꯈꯤ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯂꯣꯏꯅꯔꯒ ꯅꯤꯡꯊꯦꯝꯒꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯔꯒ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯇꯣꯝꯕꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ ꯅꯣꯡꯃ ꯅꯤꯡꯊꯦꯝ ꯇꯣꯝꯕꯤ ꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯊꯣꯔꯛꯂꯝꯃꯤ ꯀꯔꯤ ꯂꯩꯔꯒꯦ ꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅꯩ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯛꯂꯤꯁꯤꯕꯣ ꯅꯤꯡꯊꯦꯝ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯦꯟ ꯑꯗꯨ ꯇꯣꯝꯕꯤ ꯁꯅꯥꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯟꯕꯨꯗꯤ ꯋꯥꯠꯂꯝꯃꯣꯏ ꯍꯥꯏꯕ ꯈꯪꯏ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕꯁꯨ ꯅꯈꯣꯏꯅ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯇꯣꯉꯥꯟꯅ ꯁꯦꯟ ꯑꯁꯤ ꯄꯤꯕꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯁꯦꯟꯁꯤꯅ ꯂꯩꯔꯣ ꯑꯩ ꯃꯁꯤ ꯄꯤꯒꯦꯅ ꯂꯥꯛꯄꯅꯦ ꯁꯤ ꯂꯧꯁꯤꯜꯂꯨ ꯇꯣꯝꯕꯤ ꯁꯅꯥ ꯅꯤꯡꯊꯦꯝꯅ ꯄꯤꯔꯤꯕ ꯁꯦꯟ ꯑꯗꯨ ꯂꯧꯗꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯁꯦꯟ ꯑꯗꯨ ꯄꯤꯔꯝꯂꯒ ꯅꯤꯡꯊꯦꯝꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯇꯣꯝꯕꯤ ꯁꯅꯥ ꯅꯤꯡꯊꯦꯝꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯁꯣꯜꯂꯕ ꯇꯝꯄꯥꯛꯁꯨ ꯀꯩꯊꯦꯜ ꯆꯠꯇ꯭ꯔꯦ ꯇꯣꯝꯕꯤ ꯁꯅꯥꯒ ꯅꯤꯡꯊꯦꯝꯒ ꯄꯨꯟꯅ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯁꯦꯟꯗꯣꯏ ꯑꯗꯨ ꯈꯣꯝꯕ ꯆꯠꯃꯤꯟꯅꯩ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ ꯄꯥꯟꯈꯤꯔꯝꯃꯤ